Happy New Year นี่เป็นเนี่ย Happy New Year January thaji loi badi loi ga dore adubu chaliba chahi 2026 sigi oina ihan hana unaba numit oibanina mayamda yaifa paujin pijage chaliba 2026 asi adongi imung manungda turei irei chandaba ana ek yaudaba amasung adongi punsi ingna laitana sikna shanti oina leiba oiba ngambiu haina aikhoi ahumna yaifa paujin pijari matam amada sumang lilagi yamna maming leba actor sing haujingna ahal matam osilakpadagi yumda pathana leiraba yamba singa unabagi makha taba oina ngasi aikhoina lakjaribasi Imphal East District ki manung channa leiba Khundrakpam Kendagi manung chanba Jingkhu haiba mafamdurani mafam asida leibiramba tamosi gi mingna Nageswar Jingkhuba tamosi Chakthekpi party da ahlamagi saktam lorga matam kuina sangna lila yaurambani tamosi mayamna sakhangba laina bagi damakta ai sei makhang ningsingjage ho nangbu angangba korang mapanda khoiningna tongbu urakpara haiba isei asi aikoi tamosiga tamorabaiga ek tawkhiba iseini tamorabaigana thaban chongbada paisa si yamna kenkhiba aduguna yamna maming leba iseini ko tamoda aina ahanbo aina hangjagadasi tamosi hauji sahi kaya mukti sugra I see 1947 45 adro popaneba 45 7 December da popani adu 45 tuma ma last kano ere just 26 January ni January sisu changdangairi adu oragati ai 80 adai hai ba kano tu manung chalgana wan lansan ba hoi adai ne ba ko adu mai leiba hoi adu tamona yawba lila si masing di phana yamai tamon loi masing thibadi ngamdong mandre ko adu haifetang tamona sum mayamna pamnagi ba maming lagi ba lila khadang tamona ning sangbi ai da Chakthekpi gi sai rau singa loi nari da kapiyo kumin nari da khiba lila iha lan ba tu mamang da AC theater da lejar mi drama oina ngawra lejar mani adu nama oigre sumangi pambak lila da changpoda Chakthekpi gi sai nau singsi Chakthekpi party sibu form tawbi bai nau Manipur da Chakthekpi sabi haidra maming leiba kula hairiba kula sarba hairiba nau se sina yaba nang drama tong leradi oiraroi lau sumang tawrusi hena maga sadminna tana Chakthekpi nau singa aiga punki matamdu 80 to 34 adai manung oirungani haina ina maraga yengmuda adu direct ai ningsangdare ihal hanbada Chakthekpi na president torumbasi leirang kwayonbi lamlaki sekla Chakthekpi hairiba lila ahumsi Chakthekpi di chai nau singsina sanarami ai changdana hairiba dugi asang wari di lijararoi Chakthekpi da aise ai nau laioi kharaba dhanabir bu poko pabung duna luna tawbibadagi Sani haigadra da nau ni haigadra agang hingsina ngon sinarabani haidana punminare kwayonbi amlogi sekla Chakthekpi hana puramba role sai nau singdogi mahut aina ama sillaga lela ahum si matam sangna salabai matungda bidai gi wangmada su haidana Chakthekpi sariba gi nau kula sarma sina kare haitare keno si form tawba synopsis se aduga dialogue ti hawongi leihidre ai nau saisakpa nimai amasung ai khoi ni changna dialogue si Chakthekpi na present tawba matamdadi anamba rewrite tawdana ai pen oina puthoe synopsis ti ai keno sina inaukula na puthokpani sumai tawdana lakpadana tamarak thanana ngasagi tamona nga panbiba kula haise
ꯑꯩꯈꯣꯏ ꯁꯤꯅꯤ. ꯂꯥꯛꯆꯩꯀꯣ ꯃꯥꯅꯤ. ꯍꯣꯏ 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 ꯃꯥꯅ ꯄꯨꯈꯠꯄꯤꯕꯅꯦꯕ ꯑꯩꯁꯦ. ꯍꯣꯏ 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 ꯇꯥꯛꯄꯤꯌꯨ ꯇꯥꯛꯄꯤꯌꯨ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯕꯤꯗꯥꯏꯒꯤ ꯋꯥꯡꯃꯗꯁꯨ ꯍꯥꯏꯔꯤꯕ ꯂꯤꯂꯥꯁꯤ ꯄ꯭ꯔꯖꯦꯟ ꯇꯧꯔꯦ. ꯂꯣꯏꯅꯅ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯃꯇꯤꯛ ꯃꯌꯥꯏꯁꯤ ꯎꯔꯛꯄꯗꯒꯤ ꯑꯩꯅ ꯑꯩꯁꯨ ꯏꯕꯒꯤ ꯇꯦꯂꯦꯟꯠ ꯑꯃꯗꯤ ꯑꯩꯉꯣꯟꯗ ꯂꯩꯖꯩ. ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯀꯌꯥ ꯍꯩꯍꯧꯗꯕ ꯅꯛꯁ ꯇꯧꯗ꯭ꯔꯒꯁꯨ ꯑꯩꯅ ꯂꯤꯂꯥ ꯑꯃ ꯑꯩꯅ ꯐꯣꯝ ꯇꯧꯖꯩ. ꯇꯧꯔꯤꯕꯁꯦ ꯅꯥꯏꯠ ꯀ꯭ꯂꯕ ꯍꯥꯏꯔꯤꯕ ꯂꯤꯂꯥꯁꯤ ꯑꯩ ꯃꯇꯝꯗꯨꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯥꯝꯅ ꯍꯩꯖꯍꯧꯗꯦ. ꯁꯤ ꯇꯧꯍꯧꯗꯦ. ꯑꯗꯨꯕꯨ ꯀꯣꯛ ꯌꯥꯝꯅ ꯐꯔꯤ. ꯑꯩ ꯅꯨꯃꯤꯠ 8ꯅꯤꯗ ꯅꯥꯏꯠ ꯀ꯭ꯂꯕꯁꯤ ꯏ. ꯁꯨꯞꯅꯒꯤ ꯅꯨꯃꯤꯠ 8ꯅꯤꯗ ꯑꯩ ꯅꯥꯏꯠ ꯀ꯭ꯂꯕ ꯏ. ꯌꯥꯝ ꯇꯦꯟꯕ ꯃꯇꯝꯅꯤ. ꯌꯥꯝ ꯇꯦꯟꯕ ꯃꯇꯝꯗ. ꯑꯗꯣ ꯆꯥꯛꯊꯦꯛꯄꯤ ꯄꯥꯔꯇꯤꯗ ꯀꯥꯁ ꯇꯧꯔꯦ. ꯁꯝꯇꯠꯅ ꯂꯤꯖꯒꯦ. ꯇꯥꯛꯄꯤꯌꯨ. GM ꯍꯣꯜꯗ ꯊꯥꯡꯃꯩꯕꯟ ꯗꯤꯕꯦꯂꯞꯃꯦꯟ ꯀꯃꯤꯇꯤ ꯆꯦꯔꯤꯇꯤ ꯁꯣꯁꯤ ꯁꯥꯟꯅꯒꯗꯕꯅꯤ ꯍꯥꯏꯅ ꯀ꯭ꯂꯕꯅ ꯐꯥꯔꯁ ꯁꯣ ꯄꯤꯗ꯭ꯔꯤꯉꯩ ꯖꯣ ꯇꯧꯗ꯭ꯔꯤꯉꯩ ꯐꯥꯔꯁ ꯁꯣꯁꯤꯗ GM ꯍꯣꯜꯗ ꯆꯦꯔꯤꯇꯤ ꯁꯣ ꯁꯥꯟꯅꯩ. ꯅꯨꯃꯤꯠꯇꯨꯗꯒꯤ ꯂꯤꯂꯥꯁꯦ ꯃꯅꯝ ꯆꯠꯈꯤꯗꯅ ꯌꯥꯎꯁꯪ ꯁꯩꯕꯥꯟꯒꯁꯨ ꯐꯪꯖꯟꯅꯔꯛꯇꯅ ꯁꯨꯃꯥꯡ ꯑꯃꯗ 3ꯂꯛ 4ꯂꯛ ꯐꯥꯎ ꯁꯥꯟꯅꯕ ꯌꯥꯎꯏ. ꯂꯤꯂꯥꯁꯤ ꯃꯌꯥꯝꯅ ꯉꯥꯛꯄꯤꯕꯁꯦ. ꯃꯌꯥꯝꯅ ꯌꯥꯝ ꯄꯥꯝꯅꯩ. ꯌꯥꯝꯅ ꯄꯥꯝꯅꯈꯤ. ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯏ ꯑꯣꯏꯈ꯭ꯔꯕ ꯑꯩꯒꯤ ꯏꯅꯥꯎ ꯙꯅꯕꯤꯔ ꯊꯥꯀꯨꯔ ꯁꯥꯕ ꯍꯥꯏꯗꯅ ꯐꯥꯎꯏ. ꯃꯪꯒꯣꯜ ꯖꯧꯍꯔꯕ ꯑꯩꯒꯤ ꯏꯅꯥꯎ ꯍꯧꯖꯤꯛ ꯐꯤꯂꯝꯗꯁꯨ ꯂꯩꯔꯤꯕꯁꯦ ꯁꯤꯕꯔꯥꯖ ꯁꯥꯕ ꯍꯥꯏ. ꯑꯩ ꯏꯁꯥꯃꯛ ꯑꯏꯕ ꯑꯩꯕꯨꯅ ꯀ꯭ꯋꯥꯌꯣꯟꯕ ꯁꯥꯕ, ꯃꯈꯨꯠ ꯇꯠꯄ ꯁꯥꯕ ꯀ꯭ꯋꯥꯌꯣꯟꯕ ꯍꯥꯏꯗꯅ ꯍꯥꯏ. ꯅꯔꯦꯟꯗ꯭ꯔ ꯅꯤꯡꯒꯣꯝꯕ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯏꯅꯥꯎ ꯑꯁꯤ ꯄꯟꯖꯥꯕꯤ ꯁꯥꯕ ꯍꯥꯏꯗꯅ. ꯗꯦꯕꯗꯠꯇ ꯂꯥꯏ ꯑꯣꯏꯈ꯭ꯔꯦ. ꯗꯦꯕꯗꯠꯇꯁꯤ ꯕꯣꯕꯤ ꯁꯥꯕꯤ ꯍꯥꯏꯗꯅ ꯐꯥꯎꯏ. ꯖꯤꯂꯥꯅ ꯔꯥꯙꯥꯔꯥꯅꯤ ꯁꯥꯕꯤ ꯍꯥꯏꯗꯅ. ꯑꯩꯈꯣꯏ 6ꯅ ꯀꯦꯔꯦꯛꯇꯔ ꯑꯣꯏꯕꯁꯤ 6ꯃꯛ ꯂꯣꯏ ꯃꯃꯤꯡ ꯆꯠꯂꯦ. ꯑꯃꯃꯝ ꯐꯪꯉꯤ. ꯑꯗꯨꯗ ꯗꯦꯕꯗꯠꯇꯅ ꯍꯥꯏ, ꯗꯥꯗꯥ ꯑꯩ ꯂꯤꯂꯥ ꯌꯥꯝ ꯇꯧꯔꯛꯑꯦ. ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯗꯨ ꯁꯥꯕꯤ ꯍꯥꯏꯕꯁꯤ ꯑꯩ ꯐꯪꯗꯦ. ꯇꯥꯗꯒꯤ ꯂꯤꯂꯥꯗ ꯑꯩ ꯕꯣꯕꯤ ꯁꯥꯕꯤ ꯍꯥꯏꯅ ꯑꯩꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯔ ꯑꯩ ꯐꯪꯉꯦ. ꯑꯗꯨꯅ ꯑꯩ ꯇꯥꯗ ꯍꯥꯏꯗꯅ ꯐꯩꯖꯣꯝ ꯑꯃꯒ ꯏꯟꯅꯐꯤ ꯑꯃꯒ ꯇꯧꯗꯅ ꯑꯩꯉꯣꯟꯗ ꯕꯣꯔꯤꯗꯅ ꯇꯧꯕꯤ. ꯁꯨꯃꯥꯏꯅ ꯇꯧꯕꯗꯨꯅ ꯆꯥꯛꯊꯦꯛꯄꯤꯒꯤ ꯄ꯭ꯔꯖꯦꯟ ꯃꯌꯥꯝ ꯑꯁꯤ ꯑꯩ ꯃꯣꯏꯒ ꯂꯣꯏꯅꯔꯛꯄꯁꯤ ꯂꯤꯂꯥ ꯃꯁꯤꯡ ꯑꯩ ꯈꯨꯠ ꯊꯦꯛꯄꯗ ꯄꯥꯕ ꯈꯪꯗ꯭ꯔꯦ. ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯑꯍꯜ ꯑꯣꯏꯔꯦ. ꯀꯥꯎꯒꯟꯕ ꯍꯥꯏꯕ ꯂꯥꯏꯅꯥꯗꯨꯁꯨ ꯑꯩꯉꯣꯟꯗ ꯂꯩꯔꯦ. ꯑꯗꯨꯅ ꯑꯩ ꯂꯤꯂꯥ ꯂꯣꯏꯅꯃꯛ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯦ. ꯑꯣꯖꯥꯁꯤꯡꯗꯤ ꯗꯥꯏꯂꯣꯒꯁꯨ ꯀꯩꯁꯨ ꯂꯣꯏꯅ ꯇꯧꯔꯛꯑꯦꯅ ꯑꯩꯒꯤ ꯐꯝꯕꯤꯔꯤꯕ ꯏꯅꯥꯎꯁꯤꯅ ꯍꯥꯏ. ꯑꯗꯨꯕꯨ ꯑꯩꯗꯤ ꯗꯥꯏꯂꯣग ꯐꯥꯎꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ. ꯑꯩꯒꯤ ꯑꯣꯏꯕ ꯅꯥꯏꯠ ꯀ꯭ꯂꯕꯇ ꯑꯩꯅ ꯃꯕꯨꯡ ꯁꯥꯈꯤꯕ ꯑꯃꯈꯛ ꯁꯤꯕꯔꯥꯖꯁꯤꯅ ꯑꯩꯕꯨ ꯐꯥꯔꯒ ꯄꯨꯔꯛꯑꯦ. ꯏꯆꯟꯅꯨꯄꯤꯁꯤ ꯃꯥꯅ ꯔꯦꯞ ꯇꯧꯗꯣꯔꯤꯕꯅꯤ ꯑꯩꯒꯤ ꯏꯃꯥꯡꯗ. ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯍꯥꯠꯄ ꯍꯥꯏꯕꯅꯤ ꯃꯥꯒꯤ ꯄꯥꯟꯗꯝꯗꯤ. ꯑꯗꯨꯕꯨ ꯑꯩꯒꯤ ꯈꯨꯠꯅꯥꯃ ꯃꯥꯅ ꯀꯛꯊꯠꯄꯤꯔꯦ. ꯑꯗꯨꯒ ꯏꯆꯟꯅꯨꯄꯤ ꯐꯥꯔꯒ ꯄꯨꯈ꯭ꯔꯦ ꯃꯥꯅ. ꯑꯗꯨꯏ ꯃꯈꯥ ꯇꯥꯕꯗꯤ ꯄ꯭ꯂꯦꯗ ꯂꯩꯈ꯭ꯔꯦ. ꯑꯗꯨꯗ ꯉꯥꯡꯕ ꯗꯥꯏꯂꯣग ꯑꯃꯈꯛꯇꯪ. ꯁꯤꯕꯔꯥꯖꯁꯤ ꯑꯩꯒ ꯁꯤꯡꯅꯕ. ꯃꯥꯅ ꯑꯩꯕꯨ ꯈꯨꯗꯨꯝ ꯆꯜꯂꯕ, ꯈꯨꯠꯁꯨ ꯄꯨꯜꯂꯦ ꯑꯗꯨꯒ ꯎꯗꯁꯨ ꯄꯨꯜꯂꯦ. ꯑꯗꯨꯒ ꯃꯥꯅ ꯑꯩꯅ ꯈꯣꯡꯄꯥꯛꯅ ꯀꯥꯎꯗꯅ ꯇꯣꯔꯆꯔ ꯇꯧꯕ ꯃꯇꯝꯁꯤꯗ ꯑꯩꯅ ꯃꯃꯥꯏꯗ ꯇꯤꯟ ꯁꯤꯠꯆꯜꯂꯒ, ꯁꯤꯕꯔꯥꯖ ꯅꯪꯕꯨ ꯅꯨꯄꯥꯅꯤꯀꯣ, ꯈꯨꯠꯁꯨ ꯆꯜꯂꯕ, ꯏꯈꯣꯡ ꯏꯈꯨꯠ ꯈꯨꯗꯤꯡꯃꯛꯁꯨ ꯄꯨꯜꯂꯕ ꯅꯪꯅ ꯑꯩꯕꯨ ꯂꯥꯛꯅꯗꯨꯅ ꯈꯥꯡꯅ ꯅꯣꯛꯂꯤ. ꯍꯣꯏ ꯄꯨꯜꯂꯤꯕꯁꯤꯗ ꯊꯥꯗꯣꯛ, ꯅꯨꯄꯥ ꯃꯆꯥ ꯊꯧꯗꯥꯡ ꯌꯥꯡꯅꯁꯤ ꯃꯤꯊꯤꯕꯣꯡ ꯍꯥꯏꯅ ꯑꯩꯅ ꯃꯃꯥꯏꯗ ꯇꯤꯟ ꯁꯤꯠꯆꯜꯂꯤ. ꯁꯤꯃꯈꯛ ꯑꯩꯒꯤ ꯄꯦꯟ ꯑꯣꯏꯕꯅ ꯌꯥꯝ ꯐꯖꯩ. ꯑꯩꯁꯦ ꯆꯤꯝꯐꯥ ꯄꯨꯔꯤ. ꯑꯇꯩꯗꯤ ꯀꯨꯝꯈ꯭ꯔꯤꯕ ꯂꯤꯂꯥ ꯃꯌꯥꯝꯁꯤ ꯌꯥꯝꯃꯤ. ꯑꯩ ꯆꯥꯛꯊꯦꯛꯄꯤꯗ ꯂꯤꯂꯥ 33 ꯑꯩ ꯀꯨꯝꯕꯅꯤ. ꯃꯄꯨꯡꯗ ꯑꯣꯖꯥ ꯂꯨꯈꯣꯏꯒꯤ ꯂꯤꯂꯥꯅ ꯑꯅꯝꯕ ꯁꯥꯟꯅꯩ. ꯂꯥꯏ ꯑꯣꯏꯈ꯭ꯔꯕ ꯑꯩ ꯆꯅꯥ ꯑꯣꯖꯥ ꯂꯨꯈꯣꯏꯅ ꯏꯕꯅ ꯑꯅꯝꯕ ꯁꯥꯟꯅꯩ. ꯑꯗꯣ ꯑꯣꯖꯥꯁꯤꯡ ꯏꯅꯥꯎ ꯔꯥꯡꯙꯦꯝ ꯏꯅꯥꯎꯒꯤ ꯁꯥꯟꯅꯩ, ꯈꯨꯟꯗꯣꯡꯕꯝ ꯕ꯭ꯔꯣꯖꯦꯟꯗ꯭ꯔꯣꯒꯤ ꯁꯥꯟꯅꯩ. ꯇꯧꯈ꯭ꯔꯤꯕ ꯄ꯭ꯔꯖꯦꯟ ꯃꯌꯥꯝꯁꯤꯒꯤ ꯗꯥꯏꯂꯣꯒꯁꯨ ꯂꯩꯇ꯭ꯔꯦ. ꯁꯖꯤꯕꯨꯒꯤ ꯅꯣꯡꯂꯩ ꯍꯥꯏꯔꯤꯕ ꯑꯣꯖꯥ ꯂꯨꯈꯣꯏꯅ ꯏꯕ ꯀꯩꯅꯣꯁꯤꯗꯩꯗ ꯑꯩꯅ ꯑꯍꯥꯟꯕ ꯃꯣꯏꯒ ꯂꯩꯃꯤꯟꯅꯔꯤꯉꯩꯗ ꯑꯩꯅ ꯃꯍꯥꯖꯣꯟꯗꯣ ꯑꯩꯅ ꯁꯥꯕꯅꯤ. ꯑꯀꯣꯟꯕ ꯃꯈꯣꯏꯅ ꯀꯔꯤ ꯑꯣꯟꯊꯣꯛꯄꯗꯨ ꯁꯥꯕꯤ ꯁꯥꯅꯧ ꯑꯦꯛꯁꯄ꯭ꯔꯦꯁ ꯑꯩꯅ ꯑꯣꯟꯊꯣꯛꯑꯀꯥꯟꯗ ꯑꯇꯣꯞꯄꯅ ꯀꯨꯝꯈꯤꯕꯅꯤ. ꯑꯗꯨꯒꯤ ꯗꯥꯏꯂꯣꯒꯅꯤ ꯑꯃꯈꯛꯇꯪꯒ. ꯐꯩ ꯊꯦꯝꯕꯨꯡ ꯍꯥꯏꯕꯁꯤ ꯀꯟꯇ꯭ꯔꯦꯛꯇꯔꯅꯤ ꯑꯩꯒꯤ. ꯃꯍꯥꯖꯣꯟ ꯑꯩꯒꯤ ꯊꯥꯔꯤꯕ ꯒꯥꯔꯤ ꯂꯝꯂꯥꯏ ꯆꯦꯟꯕ ꯒꯥꯔꯤꯗꯨꯒꯤ ꯀꯟꯇ꯭ꯔꯦꯛꯇꯔꯅꯤ ꯊꯦꯝꯕꯨꯡꯁꯦ.
ai sina nau dhanabirna saba ai nau dhanabir na sai tapiyo ada hai temu lawa hai ga hai dana mo khulo na dana kari takpi ga dawa ta kari no na la lai de le sabi ma angalanda bhara log dia si kari no ha nate pang ne up down se da no da mi da lo bhara si kya no tha mai de kya no nang naran kya am le ra dana le sabi ga bhara na up down log dia si kari no ha hai dana sai bi si temu na sana ki ba na sana khare ai gi na sumai na to si ma ka ai gi sin da lei memory ni te de thodo ko le jadre tamose hujik lila si phajak phajam dairo ani tamodage khui tare ko ado hujik si tamod dai na hangjani sina hujik si lila di pothabi re ko adagi ngasai tamona hafet panbi ki ba khoi gi drama yaurami haiba se masi matang da hafet wari tawiyo ai se satro ri da roll number 1 gai du di amuk ta tajarakte aduga memory di class fail oirakte adagi aina chintho lairik baba hirakte baba imana lairik tamine dana no muta su lairik baba ta de sai bada ai di lo tho ko baba hiti baba so ai suwai na aina minute khara tara kun ai da suwai na yenga thamge basi ai dap to do na ai brain da lehen mangami masai na class 10 thaba 64 ai class 10 final phom da bade adu final phom da ba hayeng da ngar ka da ai na wok ta na yum pan jam da gi final phom hode adu da yum palo matung mamang da su pakhang ori ai like ta me da dup to ba drama di yum palo matung sida ai gi loina bi sina nang drama to lai ta di sa sing sem ga maroi drama to nu hai ai thawai na pa mare na matam doi la uri lamlapi ai gi nau kula hai ba ai lamjim ga pa ai nau se si mai ge da ai lo kilometer mari rongi khongcha chalaga matam du da yawana lo uru wani ubni hala e haraga ai satil lama tu paga ai kendra si manung chamda leiba hujik na khundrapom kendra hairaba kendra sida khundrapom hairaba khungang sida khoi gi drama tambam ne matam du da ai na yaujari ba drama theater masasi maming si social dramatic union miyamna SDU haraga khangnei mai ge du gi oja sing khara pallabada oja lai oi khre braja bidhu edana yamna drama si thawa yaujaba adagi ai gi sanupi lobodagi ai ngonda idi khara hanba ise nupa oi ba ma si bo sa haibani adu khukhu edana chali moi khare sigi lising makhada drama se ina to se lila kumte matam du da drama to ka se hobby oina to bani na sandala bi ta bani na ningon chago bu gi amuk tang una balila tam se ko myam nungai be pun bu khut pul loina to yi dialogue chin de punade prom toraga prom taramana lila sana baga platform da leiri be prom tari mapan ta ga sanai aina prom to dramadi drama se gamaroi hai na ai character part lo ra thokte ai prom taroi na lai asumai to se na mamai thenga ba kanda amuk tang thoi kumar haidana adusu pau pu bo en to ra to bani adui nang drama yaw ya ni to nang prom to haidana ai ba khoi social dramatic union sina nora santhele mi sanai matam nu da khoi gi hero kumamba ji chaw bu sharma koi ma ju wireless operator oi bedai transfer ukul da chat ki da hero kum bidam laitre tapi ai khoi party marak de gi thaunaw ngam hai ba santhele mi gi hero ji sabi na ba si khan ba da thoktre kabuk ya ba ma yawi mangonda yungi ba ta ji saller ga man ek ama tawi masi yeng si na to ba ma ta ngamdre ai di matam du bhaw prompter oi na leiri ba amuk te hen platform stage de thu udri ba artist oi na leiba matam ne era no himandre se so ai to ai na ai sai du phu erga to da reaction to na to da nang ku mo ha no ya sing nai ngon da si de bi madu gi dialogue ma tek amatang ga to che ge tapi ai khoi sing ya da nami to in sang ama thong
ꯌꯦꯟꯅꯤ ꯑꯩꯈꯣꯏ ꯄꯥꯔꯇꯤꯈꯩ ꯄꯤꯛꯅꯤꯛ ꯑꯣꯏꯅ ꯆꯥꯏ ꯑꯩ ꯏꯟꯁꯥꯡ ꯁꯦꯝꯅꯅꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯕꯅ ꯍꯧꯒꯠꯂꯨꯔꯤꯁꯦ ꯑꯗꯨꯒꯤ ꯗꯥꯏꯂꯣꯛꯇꯨ ꯀꯔꯝꯍꯥꯏꯅ ꯇꯧꯒꯦꯕꯨ ꯑꯗꯨꯋꯥꯏꯗ ꯍꯧꯕ ꯆꯩ ꯈꯔ ꯃꯨꯛ ꯁꯥꯡꯕ ꯀꯩꯅꯣꯕ ꯌꯨꯡꯉꯦ ꯍꯥꯟꯅ ꯊꯝꯃꯦ ꯑꯗꯨꯒ ꯐꯨꯛ ꯍꯧꯒꯠꯂꯒ ꯇꯥꯗꯨ ꯁꯠꯀꯗꯣꯏꯅꯤ ꯀꯔꯤ ꯍꯥꯏꯅ ꯂꯣꯏꯕꯤꯁꯤꯡ ꯈꯣꯡ ꯆꯤꯡꯌꯥꯗ ꯆꯥꯛꯇꯥ ꯈꯣꯡꯗꯥꯖꯔꯤꯕ ꯂꯝꯒꯤ ꯌꯥꯏꯕꯤ ꯌꯥꯔꯧꯁꯥ ꯌꯥꯏꯕꯤ ꯌꯥꯏꯀꯟꯅꯗꯨꯅ ꯍꯤꯡꯅꯅꯕ ꯂꯣꯠꯆꯧꯗꯣ ꯊꯧꯅꯥꯎ ꯑꯩꯒꯤ ꯇꯥꯆꯟ ꯗꯁꯥ ꯌꯥꯝ ꯁꯂꯥꯛ ꯁꯥꯖꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯇꯥꯃꯣꯅ ꯍꯧꯖꯤꯛ ꯑꯦꯛ ꯇꯧꯕꯤꯈꯤꯕꯗꯣ ꯑꯩꯗꯤ ꯄꯨꯔꯥ ꯗ꯭ꯔꯃꯥ ꯑꯣꯏꯅ ꯑꯗꯨꯝ ꯎꯔꯦ ꯑꯗꯣ ꯇꯥꯃꯣꯁꯦ ꯂꯤꯂꯥꯁꯨ ꯍꯧꯖꯤꯛꯇꯤ ꯄꯣꯊꯥꯔꯦ ꯗ꯭ꯔꯃꯥꯁꯨ ꯄꯣꯊꯥꯕꯤꯔꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯤ ꯌꯨꯝꯗ ꯁꯨꯝ ꯄꯣꯊꯥꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯩ ꯍꯣꯠꯅꯕꯤꯔꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯍꯥꯏꯐꯦꯠꯇ ꯇꯥꯖꯒꯦ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯉꯝꯗ꯭ꯔꯦ ꯑꯩꯒꯤ ꯈ꯭ꯋꯥꯡꯗ ꯑꯅꯥꯕ ꯑꯃ ꯂꯩꯕꯗꯒꯤ ꯏꯆꯥꯁꯤꯡꯅ ꯂꯣꯏꯔꯤꯕ ꯁꯟꯁꯤꯒꯤ ꯆꯔꯨꯕꯨ ꯍꯦꯛ ꯀꯛꯄꯤꯕ ꯉꯝꯗꯦ ꯂꯩꯀꯥꯏ ꯑꯉꯥꯡ ꯅꯨꯕꯤ ꯈꯔ ꯇꯧꯕ ꯑꯗꯩ ꯃꯣꯏ ꯆꯠꯊꯣꯛꯈ꯭ꯔꯒ ꯊꯣꯡ ꯁꯪꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯇꯦ ꯑꯩ ꯀꯔꯤꯝ ꯉꯝꯗ꯭ꯔꯦ ꯁꯟꯊꯤ ꯇꯥꯏ ꯑꯗꯨꯐꯥꯎ ꯈꯨꯟꯗꯣꯛꯇꯦ ꯑꯩ ꯅꯣꯡꯉꯥꯟꯗꯩ ꯅꯨꯃꯤꯗꯥꯡ ꯉꯥꯏꯕ ꯂꯩꯀꯥꯏꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯂꯥꯛꯑꯒꯅ ꯃꯌꯥꯏ ꯐꯝꯕꯤ ꯑꯣꯏꯗꯅ ꯍꯦꯛ ꯂꯥꯛꯄꯁꯨ ꯌꯥꯎꯏ ꯑꯗꯨꯁꯨ ꯐꯝꯃꯨꯏ ꯐꯝꯗ꯭ꯔꯒꯅ ꯑꯩꯅ ꯑꯣꯏꯅ ꯏꯔꯤꯅꯤ ꯏꯇꯥꯅꯦꯅ ꯆꯠꯂꯒ ꯌꯥꯎꯔꯨꯕꯁꯨ ꯂꯩ ꯑꯗꯨꯒꯨꯝꯕꯗꯒꯤ ꯍꯦꯟꯅ ꯌꯥꯝ ꯀꯔꯤꯝꯇ ꯉꯝꯗ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯇꯥꯃꯣ ꯉꯁꯤ ꯇꯥꯃꯣ ꯅꯥꯒꯦꯁꯣꯔꯁꯤ ꯑꯩꯈꯣꯏꯅ ꯎꯅꯖꯒꯦꯅ ꯂꯥꯛꯄꯗ ꯇꯥꯃꯣꯒꯤ ꯆꯤꯜꯂꯕ ꯃꯇꯝ ꯉꯥꯏꯍꯥꯛ ꯀꯥꯏꯊꯣꯛꯄꯤꯔꯒ ꯑꯩꯈꯣꯏꯒꯤ ꯉꯥꯏꯍꯥꯛꯇꯪ ꯐꯝꯃꯤꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯤꯕꯁꯦ ꯃꯁꯤꯃꯨꯛ ꯑꯩ ꯍꯔꯥꯎꯖꯕ ꯂꯩꯖꯗꯦ ꯑꯩ ꯇꯥꯃꯣꯕꯨ ꯉꯝꯈꯩ ꯂꯩꯇꯅ ꯑꯩ ꯊꯥꯒꯠꯆꯔꯤ ꯑꯩꯅꯁꯨ सिगुम्बा मेमोरी से कैदवदस फंगरोइदबनी अखोइसे मणिपुर स्टेट सुमांग लीला काउंसिल नसु अहलोइबा स्टेट की ओइबा ग्रांट हाइगद्रा करी हाइगदनो सेन थुम पीदना खोतना इकाय खुनबो तौबिरिबा मयामसे अखोइसि थुंद्रबनी अइना पोपो याबा इसा नुपा अहनगुम्बा मोइगे येना सायन गायना लेरे कोई बुद्धि थिबिरक्ते अदुना मधु थोदोन कलौते तबदो माइदो अइयोबा मेमोरी दो अदु मखक पामजबगी वानी सेंदुगी वानते अदु मोइदि हुजिक पाइरेबा पार्ट लाइफ टाइम हाइब्रा केनो अदु तौदो कांगबुसना मोइयोबा चाकथुंग दोना मोइ मसेन सायन गायना लई ꯑꯩꯒꯤ ꯉꯁꯤꯒꯤ ꯋꯥꯁꯦ ꯃꯣꯏ ꯇꯥꯔꯒ ꯅꯨꯡꯉꯥꯏꯇꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯣꯏꯗ ꯃꯂꯣꯝ ꯇꯧꯔꯒ ꯍꯥꯏꯕ ꯅꯠꯇꯦ ꯃꯣꯏꯅ ꯇꯧꯕꯗꯨꯕꯨ ꯍꯥꯏꯕꯅꯤ ꯃꯥꯅꯦ ꯍꯥꯏꯐꯝ ꯊꯣꯛꯄꯅꯤ ꯑꯩꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯁꯤ ꯑꯃ ꯊꯥꯕꯤꯔꯛꯄ ꯂꯩꯇꯦ ꯆꯥꯡ ꯑꯃ ꯊꯥꯕꯤꯔꯛꯄ ꯂꯩꯇꯦ ꯑꯗꯨꯒꯨꯝꯕ ꯇꯧꯏ ꯍꯥꯏꯕ ꯂꯩꯇꯦ ꯑꯗ ꯑꯩꯈꯣꯏꯗꯤ ꯑꯔꯥꯞꯄ ꯈꯨꯡꯒꯪꯗꯒꯤꯁꯨ ꯃꯥꯏꯟ ꯈꯔ ꯍꯟꯗꯣꯛꯄ ꯏꯝꯐꯥꯜꯗꯒꯤꯁꯨ ꯃꯥꯏꯟ ꯈꯔ ꯍꯟꯗꯣꯛꯄ ꯖꯒꯥꯗ ꯂꯩꯕꯅꯤꯅ ꯄꯥꯡꯒꯜꯒ ꯌꯥꯁꯜꯂꯛꯇ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯃꯤꯔꯛ ꯇꯤꯜꯂꯨꯕꯁꯨ ꯉꯝꯗ꯭ꯔꯦ ꯑꯗꯨꯔꯗꯤ ꯁꯨꯒꯨꯝꯕ ꯑꯥꯔꯇꯤꯁ ꯑꯃ ꯂꯩꯈꯤꯕ ꯆꯍꯤ ꯌꯥꯝꯃꯝꯃꯅꯤ ꯑꯍꯟꯗꯨꯕꯨ ꯍꯥꯏꯕꯒꯤ ꯀꯩꯅꯣꯁꯦ ꯃꯣꯏꯅ ꯊꯝꯕꯤꯗꯕꯅꯤꯅ ꯑꯩꯈꯣꯏ ꯃꯇꯥꯏꯗ ꯑꯗꯨꯝ ꯂꯩ ꯄꯨꯛꯅꯤꯡꯗ ꯈꯜꯂꯒ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯒ ꯑꯗꯨꯝ ꯂꯩ ꯑꯗꯨꯅ ꯋꯥꯔꯧꯅꯤꯡꯉꯥꯏꯕꯨꯗꯤ ꯂꯩꯇꯦ ꯁꯤꯉꯥꯏ ꯑꯩꯒꯤ ꯔꯤꯄꯦꯟꯗꯦꯟꯁ ꯑꯩꯅ ꯍꯥꯏꯖꯒꯗꯕ ꯍꯥꯏꯕ ꯇꯥꯃꯣꯅ ꯇꯥꯛꯄꯤꯕꯁꯤꯅꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡ ꯂꯤꯂꯥ ꯀꯥꯎꯟꯁꯤꯜꯒꯤ ꯊꯧꯄꯨꯕꯁꯤꯡꯅ ꯌꯦꯡꯕꯤꯕ ꯌꯥꯎꯔꯒꯗꯤ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯇꯥꯛꯄꯤꯕ ꯋꯥꯀꯠꯁꯤ ꯇꯥꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯄꯣꯊꯥꯔꯒ ꯂꯩꯔꯕ ꯁꯨꯐꯝ ꯆꯠꯐꯝ ꯈꯪꯗꯕ ꯑꯍꯜ ꯂꯃꯟꯁꯤꯡꯁꯤꯕꯨ ꯀꯥꯎꯟꯁꯤꯜꯅ ꯀꯔꯝꯍꯥꯏꯅ ꯌꯣꯛꯈꯠꯀꯅꯤ ꯍꯥꯏꯅ ꯃꯈꯣꯏꯒꯤ ꯆꯥ ꯅꯨꯡ ꯊꯛꯅꯕ ꯈꯤꯇꯗ ꯑꯣꯏꯔꯁꯨ ꯐꯪꯍꯟꯅꯕꯁꯤ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅ ꯑꯩ ꯀꯥꯎꯟꯁꯤꯜꯒꯤ ꯃꯥꯏꯀꯩꯗꯁꯨ ꯑꯩ ꯊꯝꯖꯒꯦ ꯉꯁꯤꯒꯤꯗꯃꯛꯇ ꯑꯣꯏꯅꯗꯤ ꯇꯥꯃꯣ ꯀꯨꯜꯂꯥ ꯇꯥꯃꯣ ꯅꯥꯒꯦꯁꯣꯔ ꯑꯃꯁꯨꯡ ꯑꯩ ꯏꯁꯥꯃꯛꯅ ꯌꯦꯡꯕꯤꯕꯁꯤꯡꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯈꯨꯔꯨꯝꯖꯔꯤ